Loyalam E-PAO tabi bakudima po Hidram Susmitana namitangi PAO Pizari ahan bidak the headline. Fajinkhiba Micham Miyam Fangnaba security force na chingi mafam kayada combing operation Chathaba Houkhre. Chahi Nauribi Nupi Macha ama Phamlaluba Chahi Kuntramado Shurba Nupa ama Chahi Tarahumda Miyat Bikre. All Manipur Excise Employees Welfare Association na cease work strike Chathaba Houkhre. Pau Sandona Pijari. Fajinkhiba Micham Miyam Fangnaba security force na chingi mafam kayada combing operation Chathaba Houkhre. Kangpopi district ki Kotlan amasung Kotjem gi lonaba mafam kayada khulai pabasingna attack satharakpada church leader ahum laikhidraba matungda Fajin duna thamliba kanglup ani gi Micham sing Fangnaba security force na paksana thi humbagi thabak Chathaba Houkhre. Presna phangba paugi matung inna Indian Army, Assam Rifles, Manipur Police amasung atai Central Security Agency singna khudong thiningai oba mafam sing maru oina Kangpopi amadi masiga thangnariba district singda paksana thi humbagi thabak chathari. Haujuk phawa Fajin duna thamliba kanglup ani gi miyoi sing khongul liraduna thi humbagi thabak chathabani. May 13 da khulai pabasingna chatharakiba attack ta Thado Baptist Association India TBAI gi luchingba ahum sikhibani. Thodok asi church ki thoram ama yaururaga halak pagi lambida thokibani. Fajil raba miyoi khara thadorolabasu miyoi khara fajinuna thamhori bamaramna security force na miyoi sing adugi khongol liraduna thihumagi thabak chathabani hari. Security officers in Nakulai Pabis sing leramba yai haina chinaba umangi saruk singda paksana thihumagi thabak chathari. Church ki leaders in the attack chatharakhiba adu maram oiraga kanglup anigi marakta unkhanabagi chang wangkhalakhi. Maike kayadagi ingtapa phiwa malai henaba appeal tawrakhrabasu fajinuna thamliba miyoi khara hausu phawa thadorakpa Oirakli Bapiba Masida, Manipur Lengang Pam, the Batodo Torak by Yai, Henaching Nabama Singda, security Akanba Jackson Tarong, Lokot Houkhre. Private school Karana Mahairu Singboot Lalon Pot on a season about Lekadabani Hadi. Lebaga Sigi, Tangdu Laita the Bapibam Amadi, Supam Nompam Laitabagi, Awabakaya, Mayong Naringa Cherak Asida, private school Kakna, Mahairu Singboot Lalon Pot on a on Torok Liba as the Kudak Taleb Kadabani Haina, Kanglai Pak Students Association KSAG, HRD, Secretary Sinam James na Thador Pachulamana Hari. Mahana Makatana Hai, Mahairu Shingna Atopa Mahailo Sang Singda Makatana, Ming Chanjanabagi Torang Tauringa Cherakasida, private school Karana, Mahairu Shingi admit card, Mark Shid Amadi Marilenaba, Marueba documents thing. Long Nabatopada, Lopam Toktaba, Sale Loriba Asi Kudak Taleb Kadabani. Mamang the Fajinkhiba Sale Singsu, Mahairu Shingda Handu Katabani. Mahairu Shindagi board Amadi council na exam form fill up Tawada Yauzdraba mark sheet fishing asi private school singna Lopam Toktaba Mong that Loba Amadi Mahairu Shingi Marueba documents sing Lobada Lowroy daba sale kaya Loba Amadi school singna Mahairu Amadi Mama Pa Orbisingna sale Pibangam Dragana document Pitoktabana Mama Pa Orbisingna Amuhena Awaba Piri Hari. Jennifer Khademgi Matam Kaktaba Chara Henbegi Kongjang Handok Houkhre. Houkhre April Taruk amasung taret kilona ba ahing nongyai pung amat khar helakpada Bisnupur district ki Moirang police station gi manung chanba tronglawbi awang laikai da kuki militants singna bom kapsinduna angang ani hakhiba amasung thodok adugi matung tarakpada CRPF na Micham ahum kaptuna hakhiba thodok sing adugi justice phangalu haina report Khadem laikai digi Jennifer Khadem na si driba phawba chara henbigi khungching changsilakibadu mahaki hakchang gi phibam yauna lebak miyam amasung lenga na karimata khangbi daba asina maram oiraga report apun balub amasung report apun bat nupilub anina convince toraba matungda ngasidagi handokrai heramasi kamari lenena report apun balub ki general secretary Samom Durbana phongdokibada Tronglawbi mi hakki matangda lenga ki baikadagi justice Fangnaba honadaba thawong kaya asidagi penda phongdoladuna amasung miha sing asigi justice phangangadabani haina Jennifer Khademna si riba phawba chara henbigi khongjangasi changsilakibani khongjangasi ge manung channa police na fagatuna Rims hospital da thamduna treatment atharabasu karimata chawtha u habi yadana lakibani adubu Jennifer Khadem asi pikliba macha ani leibaga lonena diabetes patient amasuni mahagi hauzi leriba health ki phibam asigi matangda doctor na kupna khanabada khudong tiningai oiba phibam da lakpa masana masabu sizinabagi lambi rom da lakpa aduga lengak asinasu karimata tabidaba amasung hanna yengbidaba nongmatasu mahaki mathakta laktuna hangladaba amasung miyamna khangbidaba kaya asina maram oiraga Jennifer Khademgi khongthang adu handoknaba uripok apunbalub amasung repok nupi lupki maigedagi ningthina convince torba matungda mahaki khongjang adu handok hankhibani hari.
All Manipur Excise Employees Welfare Association na cease work strike chathaba Houkhre. Ing kumjali singani tarama pandagi hauna All Manipur Excise Employees Welfare Association na lengak tatalaki ba demand ga mari lenana ngasi dagi hauduna department asigi personnel singna cease work strike chathaba Houkhre. Lamfel da labor department asigi office mamang da chathaki ba strike asiga mari lenana All Manipur Excise Employees Welfare Association gi president Khola Kodun Maring na haikibada Uniform Department amada leirabasu Uniform Service ki phongphom thokpa tolop phangdaba haibasi yamna laibak thibani Department asigi personnel chatre kataruk laigadabagi manungda somnatagi chamaga kontramapan khaktamak lairiba asi henganaba pung kunmari duty tawduna lairiba personnel singda ration money amadi tha tarawumdagi tolop pidaba asigi mathakta duty pangthokpa matamda sizinanaba matik chaba communication equipment amadi gari piba haibasi yamna maruiba machak singni Maram asina association asina kumja lisingani tarama pandagi hauna demand sing asi talakraba matung lengakta Fajinkhiba demand copy sing mangkhre hana lerambadagi amuk hana lisingani kunmari dagi hauna demand sing asi tawduna lakhi amadi finance commissioner na association asida pirakhiba thajabagi matung ina association asina same sarab khongjang kaya lepkhi Adumoinamak Finance Commissioner na pirakhiba thazaba thabak to onthorok tabana maram oiraga khongjang asi changsinbani masidal engaki maiketegi positive oiber response lakani habegi asa thamdi adubu masida karigumba amata taroktrabadi hen akanba khongjang sing tan khiba demand sing phangdri phawa changsingani haba wafam sing phangdokhi Census da ayat pa pibe sing lenga na jerak pigini hirabasu census tawba lakpa sing boycott tawgani hana JFT na phangdorakli Census tawbada ayat papirakpa sing cherak pigani haina lengakna akiba khia pirabasu census tawba lakpa sing miyam na boycott tawgari haina campaign for just and fair delimitation gi finance secretary Sunil Karam na phongdokrai Manipur lengakna Sinduna state asida August 13 tagi census tawgani haina thorang toriba asigi mangoina na NRC hana chatna ba honabada lamdam asigi miyam na lawgadaba thodang shingi matang ngasi mutum phiwong me lekai laibung da pangthokiba miyam gi mifam amada Sunil Karam na wafam asi phongdoloduna makhatana haikibada Manipur lengakna ngammi matagum namduna census tawrolabasu miyam na boycott tawgari aikoi gi tungda lakadaba mirol na ingtapa mafam ama oina ba honabada ngastigi mirol aikoina hona pham thoi chahi kaya gi mamangdagi lamdam asida narol da jangsin lakiba mitop miyan cha singna lamdam asi khudum chanaba honaraklei yalau purup singna pamlebadi aikoi punna nungsi chanana hingminaba aduni aikoina pamleba asigi mayokta mitop singna yalau purup singda landarakpada India lengak amasung Central Force singna yengduna lari asigumba tanja asi yaushilak phawbada lamdam asidagi mitop khandoktana mikok thiba haibasi yalho purup sing muthanabagi achoba machak ama oirakani loinana census tawba matamda aid apan pirakpa sing faduna cherak pigini haiduna lengak asina phongdorak pawafam sing asi angakpani miyamna pandaba thabak chatharakpa tarbadi boycott tawba haibasi masana taraba wafam amani haikhi Indiana Furup Kanglup Khaki Sagat Pawakhalon Thadoksi Iramdam Imalebak Nusisi Hailalup Mangana Phongdorakli Manipur da lisang sina Kanglup Furup Naidana Furup Singna Punna Nusi Chanana Hingminarakibani Adubu India Lengakna Manipur bu Tinsin Kibadagi Ngasisu Amuk Loilam Lengaki Machat Adu Nohonana Chathaduna Kanglup Furup Khaidokuna Kanglup Maseli Marakta Tokai na Thamduna Manipur gi apunbagi saktambu thugaina ba makhal makha kayagi thausil thorong lephan leitana pakhalakli basida Manipur miyamna isada hena apunbagi wakhalol leiba kauroidabani haina lupmangana thadorok chiramana hari amuko gi president kohar gi chairman pore lemer gi president amoba gi president MSF ki president punna khujek pidona thadorok chirlama da hai haujiksu maral leizadaba Micham phaduna thamliba phadok phajin tawriba Manipur muthanaba thugaina ba honari basi lupmangana akan mamongda yaninde faziliba sing miyoibagi right kanduna amadi minungsi yengduna atuba matamda tekta kaidena thadokadabani Indiana Furup Kanglup Khaki Sagat Pawakhalon Thadoksi Iramdam Imalebak Nungsisi Aikoi Iramdam Manipur asida pokpani chawani Iramdam gi khansi amato ina leminasi Aikoi masel marakta hana sunaba mifami pun tawriba sing asi Manipur da hingminariba furupumna makna pamde yaningde apunbagi saktam thugaiduna Kanglup ki iho amata sagaloidabani hari Panduna leriba gari chaniga marfudara hundai Imphal da pusilakrai Kuki amasung naga furup anigi marakta haujik ungkhanari bathodok aduga mari lenana Kuki inpina Kuki jo singna tariba area singna matam kaktaba total sadang gi khongjang lauthokiba asina maramoiraga National Highway 37 Infajuri Pamlambi gi noneda Panduna lerkiba gari chaniga marfudara hundai ngasi CRPF na escort tawduna ngasi Imphal da pusilakrai press na phangba pawgi matung ina ding ngasi CRPF na escort tawduna Imphal da pusilakraba gari chaniga marfudara hundai adugi manungda
IOCLꯒꯤ ꯇꯦꯡꯀꯔ ꯒꯥꯔꯤ 35, LPG ꯕꯨꯂꯦꯠ ꯒꯥꯔꯤ 12 ꯑꯃꯁꯨꯡ ꯃꯥꯜ ꯄꯨꯕ ꯒꯥꯔꯤ 136 ꯌꯥꯎꯔꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯒꯥꯔꯤ 124 ꯑꯃꯁꯨꯡ ꯏꯝꯐꯥꯜꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ IOCLꯒꯤ ꯇꯦꯡꯀꯔ 34, ꯃꯥꯜ ꯄꯨꯕ ꯇ꯭ꯔꯛ 12 ꯑꯃꯁꯨꯡ LPG ꯕꯨꯂꯦꯠ ꯒꯥꯔꯤ 8 ꯌꯥꯎꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜꯗꯒꯤ ꯒꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯖꯤꯔꯤꯕꯥꯝꯒꯤꯗꯃꯛ ꯉꯁꯤ ꯑꯌꯨꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯂꯣꯏꯅꯅ ꯈꯣꯡꯁꯥꯟꯕ ꯍꯧꯈ꯭ꯔꯦ꯫ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ IOCLꯒꯤ ꯇꯦꯡꯀꯔ ꯒꯥꯔꯤ 78, ꯇ꯭ꯔꯛ 18, LPG ꯕꯨꯂꯦꯠ ꯒꯥꯔꯤ 13 ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯝꯂꯥꯂꯨꯕ ꯆꯍꯤ 38 ꯁꯨꯔꯕ ꯅꯨꯄꯥ ꯑꯃ ꯆꯍꯤ 18 ꯃꯤꯌꯥꯠ ꯄꯤꯈ꯭ꯔꯦ꯫ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯝꯂꯥꯟꯕꯒꯤ ꯃꯔꯥꯜꯗ ꯃꯁꯥꯒꯤ ꯆꯍꯤ 38 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯁꯠ ꯇ꯭ꯔꯦꯠ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ ꯅꯝꯕꯔ 2 ꯃꯅꯤꯄꯨꯔꯒꯤ ꯖꯁ W. ꯇꯣꯅꯦꯟ ꯃꯩꯇꯩꯅ ꯆꯍꯤ 18 ꯖꯦꯜꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ 60,000 ꯐꯥꯏꯟ ꯊꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐꯣꯔ ꯁꯦꯛꯆꯨꯑꯦꯜ ꯑꯣꯐꯦꯟꯁ ꯑꯦꯛ 2012ꯒꯤ ꯁꯦꯛꯁꯟ 4 ꯑꯃꯁꯨꯡ IPCꯒꯤ ꯁꯦꯛꯁꯟ 366A ꯒꯤ ꯃꯈꯥꯗ ꯀꯣꯔꯠꯅ ꯆꯩꯔꯥꯛ ꯑꯁꯤ ꯄꯤꯈꯤꯕꯅꯤ꯫ ꯀꯣꯔꯠꯅ ꯖꯦꯜꯗ ꯆꯍꯤ 18 ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯅꯅꯕ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯣꯡꯗꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯄꯥꯉꯥꯝꯕꯝ ꯁꯅꯥꯖꯥꯎꯕꯁꯤꯡ ꯆꯍꯤ 38 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯄꯤ ꯏꯕꯣꯝꯆꯁꯤꯡ ꯀꯧꯏ꯫ ꯀꯨꯝꯖꯥ 2020ꯒꯤ ꯑꯦꯄ꯭ꯔꯤꯜ 16ꯗ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯝꯗꯨꯅ ꯐꯝꯂꯥꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯁ ꯑꯁꯤꯗ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯔꯥꯈꯤ ꯒꯣꯜꯃꯩꯅ ꯂꯦꯞꯈꯤ꯫ ꯀꯟꯚꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯚꯣꯀꯦꯠ ꯋꯥꯏ ꯊꯣꯏꯕꯁꯤꯡꯅ ꯂꯦꯞꯈꯤ꯫ ꯃꯦ 13ꯗ ꯀꯣꯔꯠꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯄꯥꯉꯥꯝꯕꯝ ꯁꯅꯥꯖꯥꯎꯕꯒꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔꯅ ꯄꯨꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯀ꯭ꯔꯥꯏꯝ ꯊꯤꯡꯅꯕ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯑꯀꯟꯕ ꯄꯥꯎꯖꯦꯜ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯄꯨꯈꯠꯂꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯟꯚꯤꯛꯀꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯑꯦꯗꯚꯣꯀꯦꯠ ꯋꯥꯏ ꯊꯣꯏꯕꯅ ꯄꯥꯉꯥꯝꯕꯝ ꯁꯅꯥꯖꯥꯎꯕꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯃꯥꯡꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯑꯃꯠꯇꯗ ꯆꯦꯟꯅꯈꯤꯗꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯇ꯭ꯔꯥꯏꯌꯦꯜꯗ ꯃꯄꯨꯡ ꯐꯥꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯑꯁꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯦꯡꯂꯒ ꯈꯔ ꯌꯥꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯗꯤꯐꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯈꯤ꯫ ꯀꯣꯔꯠꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥꯔꯣꯜ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯆꯍꯤ 18 ꯖꯦꯜꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ 60,000 ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯊꯥ 18ꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯤꯗꯕ ಥꯣꯛꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯊꯥ 3 ꯖꯦꯜꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯂꯨꯄꯥ 50,000 ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯟꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯝꯂꯥꯂꯨꯕ ꯆꯍꯤ 38 ꯁꯨꯔꯕ ꯅꯨꯄꯥ ꯑꯃ ꯆꯍꯤ 18 ꯃꯤꯌꯥꯠ ꯄꯤꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯦꯛꯁꯥꯏꯖ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯖ ꯋꯥꯔꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫